narko terroriestna Ngamkheida shingnrakliba asi thengnanaba UFOgi PANA Tengol Hangdokhre mamang chahi ke May 3 hauduna Kuki narko terroristna mitei leibakta landarakduna Ngamkheida shingnrakliba asi mayok naduna kha maikai ngaknabagi damak battalion nipana semba Universal Friendship Organization UFOgi makha PANA Tengol loisang Hangdokhre UFOgi Central Headquarter Hypoki Publicity Secretary Ting Wanglen Maitena Kojek Piduna Tadaropa Cherul Asina South Headquarter number 3 Thongjauna Tangasi 10 days cultural holiday Peace camp amadi kha PANA Tengol lakpa loisang ama Hangdokhre loisang asi hangdokpagi maramdi Kuki terrorist singna mitei lebakta landaraktuna Ngamkheida shingnrakliba asi mayok nanaba kha maikai ngaknabagi damang UFOgi battalion nipalna semba kha PANA Tengol loisang asi hangdokpani hairi ngachi hangdokpagi thoram aduda Bijay Koijam Songtham Indrajit RK Somarendro amadi organization asigi vice president RK Sanaparihal Secretary General Y Mairaba Home Secretary L Uyumba Finance Secretary L Tairen Central Secretary Dr. K Muktachana yauna tongan battalion singdagi lakpa laloi ngakpigani laloi lakpa sing amadi UFOgi laloi sing kha maikaida leiba thongjaugi maira paibi sing club organization singna saruk yaki hairi